Hasta saruk yariba Meitei Pangal singna lamdam asida mahosagi tangdu leitaba fibam hanjilaknaba mapuda thongnebiu haina Chief Minister Khemchand appeal tawkhre. Wafam asinga Imphal gi Bir Tiken Transit International Airport ta Chatkadaba sing Lamthakhre ki thoramda mahakna phongdukhibani. Manipur lenga ki Directorate of Minority Affairs ki makhada Manipur State Has Committee na sinduna lamdam asigi Meitei Pangal sing Has ki thamag Imphal thadok lamdai Chief Minister Khemchand makhata na hai Has aliba mioi khudimak asoyangam amadi anayek yaudana mafum aduda yauduna pangthokadaba thoram sing mapum phana saruk yabangamba oirasanu loinana atoba matamda lamdam asida tangdu leitaba hanjilaknaba mapugi mafamda dua tawbada yawviu haina mahakna appeal tawki. Jadi soal perempuan terpilih si anak ayah mata yang kena aksaan pana ada yang view ayah soal mapuda terpilih doa na si Manipur itu iba nungai tahu tentu kaya se mapuda tahun ini raga santi leba Manipur amat perkara kepunan ingna bukan pada mapugi pusat tu libira ayah na tapi kalau macam kuna makta kaya kuna muksa ulu na ayah hijri agak seri kuna